Nupi singi healthcare the yumpham oiba Walkathon among a CU, Carkinos, Impulsion to the Pangthokkhre, early detection save lives, cyber team the Pangthokhiba, cervical cancer awareness Walkathon listening Kuntaruk Aduta, Carkinos Manipur Cancer Institute and Research Center, Sigi Doctor, Nurse Mairu Singh Amasung, Cancer Survivor Singh Saruyaki, Amadi, Institute Sigi Director, CEO Oiba, Dr. Z.S. Moyang Temamadi, film actress Balahizam Anina Lamthaduna, Kanglagi Nongsup Thangba, Hozundigi. Sanjentong Landuna News Second Tamna Chatnabamatung Purum Patalaiba Carkinos Institute Tamna Satkadoriba Walkathon Haduki Mari Lenana Institute Asiki Medical Superintendent Oiriba Dr. Y Indeborna Haikivada Nupi Angang Singda Yamna Nganba Naganba Cancer Singi Manungda Cervical Cancer Amadi Womb Cancer na Oiri Masidanatana Manipur da Breast Cancer na Naraba Migi Masingasi aduki matik chang wang na lairiba si matam sana vaccination kapthokhrabadi laina sidagi laina ngakthokpa ngamgani cancer mapung phana muthanabagi amata ngairaba pambaidi laina sigi maramda miyamda ningthina khanganba amadi early detection asina oigani amadi laina asina naraba miyoi singna kibadagi haidoktana thamjinba kaya adu thadoktuna ngalingai matamda layeng horabadi khudong thiba kaya dagi ngakthokpa natana laina asi mapung phana fanbada mating oi haiba wafam sing phongdokhi Hoigi prevention tongnaba khwaidagi maruoiba first step hadi ki awareness neba awareness khangagadi ai sin narakpa yai ado vaccine kapthoga phagani ai naroi haragadi cancer sidagi kanbang mi haragadi mi khudimak aphaina mass vaccination HPV vaccination hobinaba yamna ngalingai sahi 3 dagi vaccination se hogadabani thengragasu vaccination to bayai adu kanaba phangbadi khara wai